Manipur Top Channel digi video amta update tawjage ngasi pongbasi phongda December gi tang 12 da CAB Rajya Sabha da pass tawkre amasum Assam da mai hauna chakhre wathok oiraba citizenship amendment bill 2019 Lok Sabha na pass tawkraba tungda ngasi Rajya Sabha na su pass tawkre miyamna amadi opposition members singna fana yamna yaningdabagi kholaw lawzaraga su yamna thuna ek onduna chatnaragani Laiba ahungi akaknaba community taruki Indiana kumza English sing aniga taraga marigi December kuntraga mathoi fawbagi mamangna sanglaktuna lairaba mitop sing laiba asigi citizenship ohenanabagi ek semdoknaba parliament ta vote launakhi Launa baduda bill asibu sagat pe MP gi masingna chamaga 33 oikhi aduga masibu yaningdaba MP singi masingna maudragani thui oikhi Rajya Sabha da apun member sam saniga mapan khak vote pibada bill asi pass taunanabagi tangai fadan MP masing chamaga manga phangpham thokpadu masidagi hendakna phangduna BJP gi matam sangna wasak ngakpa ngamkhre Congress amasum masiga chungsinaba party singna parliament ta thingba ngamhodre bill asi pass taunanaba honabada house gi members singna thamlakhiba close white crossing pass taunanaba honabada press torokpadagi matang-matangi oina division vote launakhi opposition gi member amana pukhalakhiba wafam haibadi bill asi select committee amada thadaduna amuk yengsinhansi haibani maduga atopa amana constitution gi article taraga marida bill asina akaiba pi haibasini adubo motion animak vote launabada maithiduna mapung oiba bill adu launakhibani haidi matam sangna BJP na marup mapang oina NDA gi mapang oirakpa Sibasena gi MP ahum ngasi gi vote launabaduda yaukhide masi laibak asigi apunba miyam gi Assam gi district khara amasum Nagaland gi Dimapur su ILP na consonant khre hauzik makoi CAB digi free oire haina lawbu yare Congress ki lusingba Anand Sharma hai ki bill asi Indian constitution gi thawai sohan mane constitution gi foundation na sathina sohan ba maramna CAB asi laibak asigi miyam gi mayokta lay Trinamool Congress ki MP Director O Birena Rajya Sabha da warning tawraduna hai leba asigi democracy asi dictatorship oina chalaire Germany gi nazina sathakiba thaba adugo chap manana singtharaduna CAB na leba asi kongkhang sa hele adubu bill asina West Bengal budi kaidawnungda sohanba ngamloi BJP na lengak lakpadagi tawhaitaba thabak kya tawre BJP gi working president su oiribe MP JP na dana haiki CAB na leba asigi citizen sing mapangal kanna thamba ngamlagane minority sing bill asina ngak senma ngamlagane bill asina leba asibu tokhai tahalle haibadu achumba natte khanna naina baduna Congress ki senior MP P Chitambram amadi atai lusingba singju saruk yakhi amaromda bill asigi mayokta north east mai hauna sakle maru oina Assam amasum Tripura da sathina laksinba ngamdaba mawongda Erang thokle gari kaya maru mai thakre mahairoi lising tholoktuna Assam gi maru oiba lambi sing thingkre masina maram oiraduna airport tagi mayumda halakadaba Assam gi chief minister Sarabanda Sonowal airport ta pung amarom panduna leki Assam gi mahairoi sing maru oina university singi mahairoi singna mangjil thaduna Sangsilakliba ihau asigi phibam lusilakpadagi ngasi numidang pung 3 tagi hauna internet service thingjinbaga loinana Guwahati da matam kaktana curfew thamjinkhre miyamgi irang laksinanapgi dama army gi kalam ahum service administration na kokthokre kalam ahum asigi manungda ani amadi Kanchanpur amadi Manu area da deploy tawkhre aduga amana standby da thamli state asigi law and order ngaktuna thamnamgi damakta army headquarter amadi Field Commander Singna Mikup na Hom Singna Senaduna Lady Haina report amana palle Guwahati di ihok sagatliba kangbuna Assam Secretariat waisinduna thamki lambi da gari mai thaki police na mafum kyada tear gas rubber bullet kaptuna irang hauriba kangbu sing tankhaina bo honaki angan bada Digrugarh da police na bill gi mayokte ihok sangsiliba singi mathakta lathi charge tawki ihok sangsiliba sing aduna lambi thingduna ambulance amada athingba pibadagi warning tawbaga loi matungda police ki thaba adu sathakibani hairi masigi mamangda Hindi Girls College amadi Cotton College ki mahairoi singna Dispur gi lambi da tholakpada police na lathi charge tawki ihok sangsiliba mahairoi sing adubu city gi ABC area da thamliba barricade sing aduna thingki mahairoi singna barricade adu namkhai na bokhonarappadagi tear gas kaptuna tankhai ki thaudo aduda mahairoi ke aso opanangki Tripura da horak liba CAB gi mayokta horak libi ihau namthanabagi damakta army gi kalam ani kokthokre internet service numidang dagi thingjinkhre nongchup Bengal da su trade union gi miyoi singni ihau sagatli